Malemgi manungda khwaidagi naha sahi manga surabi nupi macha ama pangthanaba hidak thadana mai pakpa brain surgery tawkhre. All India Institute of Medical Sciences AIMS Delhi da Dr. Singna sahi manga tangai di binupi macha amada mahakpu pangthan batawdana wakhal tana laibagi phibam amada mai pangna brain tumor surgery ama pangthokre amasung madu asigumba procedure ama chathabada malemgi manungda nupi macha aduna khwaidagi naha oiba patient oire haina hospital aduna phongdokre le perisylvian interaxial brain tumor gidamak ewek craniotomy conscious sedation technique surgery haina kauba procedure adu January 3 da pangthokibani haina statement amada AIIMS Delhi na haike sarai haubagi history ama leiba ngang adugi brain MRI ama tawbada speech amasung language area ga hek thangnaba magi brain oi thangbana kandu tumor ama leiba uke neuro anesthetic singna angang adu local anesthesia pibada changba matamadu yauna surgery adu pung ahum sangkhe procedure pumbatu satharakpada mahak wakhal tana leibaga loinana magi tumor adu neurosurgeon singi team amana mai pakna lauthokhe wakhal tana leiba fivam singi makata na functional area singi mapping tawbada resection da tumor adu mapam sapsana khangnaba pre-operative functional MRI brain intraoperative ultrasonography neuronavigation sisinakhe procedure adu satharingai manungda thoglakpa yaba seizure sing thingnaba brain gi surface adu da punmuk ingba saline sisinakhe angang adu fazana leidi amasung ningthokaba numita yumda thakragani haina AIMS ki statement adu na haike surgery adu tawdringai gi mamangda madu chathanabagi matangda warep ama lawdringai gi mamangda team member sing anabadugi imung amasung anaba nupi macha aduga matam sangna khanakhe chathagadaba procedure adugi tangkak sing adugi matangda mapung fana makhoida counseling tawkhe nupi macha adu chathagadaba surgical procedure adu khangan boina mangonda surgery adugi mangoina na sensory motor assessment sing language ki thaba khara pikhi amasung isam samba pot sing amasung yamna toina uraba sasan sing utke mahak ahanba standard ta tamlibani amasung surgery adu chatharingai manungda prime minister gi photo adu thuna khangba ngamkhe brain tumor singidamak ewek surgery sing ase tumor lauthokpa hengadanaba amasung neurological gi oiba asoiba sing ngamliba makhai hanthana na pangthoe ewek craniotomy chatharingai manungda anaba singna neurological gi test singda mapung fana cooperate tawba ngambaga loinana khwaidagi nemba thaki anaba phawwe method asi ewek craniotomy kaurabasu general anesthesia gi makhada pangthokpa tai operation singdagi hena method asida surgical amasung anesthesia team singa mapung fana tengbang na duna amuka henba collaboration mathau tai haina doctor Mahir Pandya amasung Dr. Gyaninder Pal Singana luchingba neuro anesthesia team ga operation asibu mahaki team ga loinana pangthokiba Dr. Deepak Gupta Professor of Neurosurgery na haike mahaki chahi asida AIMS Delhi da ewe conditions ki makada akitana mai pakpa brain tumor surgery pangthokpada malemgi manungda khwaidagi nauba angang oiraba yai haina Dr. Gupta na haike